Indo Myanmar Border ase ningthina Ngak Senbaga Loinana Kuki Lalhouba camp sing mapung phana Thugaibiyu Haina Coordinating Committee on Manipur Integrity COCOMI na Center to Taksinkhre COCOMI gi Media Coordinator Yumkhaibam Sujit Kumar Khuman na Thadurokpa Cherol amana hai Central Force na Kuki Khulai Paiba Singi Maikaida Tungsili Haibagi allegation kaya leibana Hiram asigi matangda transparent investigation ama chathabiyu Center na matik chaba action lokatuna India Myanmar anigi marakta leiriba border sing ase secure ohenbata natana Kuki Lalhouba camp sing Thugaibiyu tangai fadabalei amaromda lokaina narol da changlakpa illegal immigrants sing na paktaknana popi tharakliba amadi narol da khutsukhulai amadi drug kaya pusilakliba ase thingnabagi khongthang lokhatpiyu Kuki aggression na maram oiraga thokhaliba irang ase lakshinaraba hotnabagi mami ama tariba ase laibak thibani hainasu cherul asna makhatana phungdurakli